Defense Minister Rajnath Singh Japan gi General Nakatani Sanga Unakhibaga Loinana Defense Secretary RAJESH Kumar Singhana Prime Minister Narendra Modi ga WARI SANAKHRE India amadi Pakistan gi line of control da lebak ani ungkhatnaba hena wangkhalakpaga loinana Pahalgam terror attack ta India gi military na piba yaba response gi matangda tension wangkhalakpaga loinana center na ngarang Northern amasung Western thangbai state sing amasung Union Territory sing da yeknaba oiba attack ama thokpa matamda civil defense mechanism sing changyeng tongnaba amasung mapangal kangkhat hanaba yathang pikre Home Affairs Ministry na Jammu Kashmir, Punjab, Rajasthan amasung Haryana yauna state sing amasung Union Territory sing da me tareta mock drill sing pangthoknaba khanghankre source amagi matung inna state sing gi amasung Union Territory da air raid warning siren sing operationalize tongnaba khangatlaba mafam sing da crash blackout ki thorang sing paikhatnaba amasung air natraga ground azol amagi matungda chatnagadaba safety protocol singi matangda mahairoi sing yauna civilian sing da training piba haikre atopa maru oiba khongthang singi manungda evacuation plan singi rear cell sing pangthokpa amasung power plant sing amasung military ga mari leinaba infrastructure gumba maru oiba installation sing nganna camouflage toba yauri Japan ga loinana pangthokiba nakal ani gi oiba mifamadu nakal ani na terrorism asi mawong kudingmakta yaningdaba fongdoki amasung ngamkhai landuna kudongthiba thokhandanaba punna thabak tawminaba amasung punna honaminabagi mathau taba singda akanba wafam thamki lengaki warol amagi matung ina Rajnath Singh na state and non state actors singi kuthangda pangthokpa India gi mayokta ngamkhai landuna terrorism gi thawong Pakistan gi state policy asibu yaningdaba fongdoki amasung official gi source singi matung ina Rajnath Singh na ngamkhai landuna terrorism na leba kaya da piriba safu adu fongdokladuna Pakistan gi nuclear program gi matang da su fongdoki tungda terrorism gi thabak thorom singda fund sizinabagi oithokpa amata leihandanaba Pakistan leidiba Pakistan occupied Kashmir pokta sel thada danaba General Nakatani da pautak pi ki haire